Akispan Imphal, Wahingbam Washington na Pau Pajari. Justice Kempaya Somasekhar ngasi High Court of Manipur gi Mapal Super Chief Justice oina wasak lawkre. Imphal gi Raj Bhavan gi Darbar Hall da pangthok ba wasak lawba gi thoramda Justice Kempaya Somasekhar bu Rajyapal Ajoy Kumar Bhala na thabak pai gi wasak lawki. Tha sigi kunda ukrul gi Sirui Lily Festival gi paulo wachatpa paumi sing tongba Manipur State Transport ki basta Maha Regiment ki kangpuna Manipur thaba yaroi haibagi wahugda Coordinating Committee on Manipur Integrity Kokomi na kaukhiba pungni phunipal gi general strike na Rajya sigi miyam gi mahuksa gi punshi da akaiba thokle ngasi mafam kaya da ban chawgatpa singna lambi da tholaktuna lambi thingbagi khongjeng chathaki Amaromda general strike manungda paumi amadi media ga mari lainaba mioi singna chathok chachin tawbada ban chawgaliba singna ayat apan thokan bidanaba Kokomi na appeal tawri Laibak ki security ki matang da miyam da ningtina bhab tahanabagi damak Assam Rifles na sinduna Thaubal jila ki Chandrakhong da National Anti-Terrorism Day ga mari laina nangarang lecture program ama pangthokre maduda terrorism amsung insurgency na thokan ba amang ba sing amadi machina jati amadi khunaida sokhaliba singi matang da wangang ki Thauram duda Thaubal jila ki tongan mafam dagi lakpa miyoi kaya na charuk yakhi Lamdam asigi naha singbu lamjing naba amadi pungning thaugat nabagi pandam da Assam Rifles na tha asigi kunda Churachandpur jila gi ZSP library da motivational lecture amasu pangthokre class 11 12 amasung graduate ki mahairoi singdam yang thamduna pangthok pathoram aduda Bharat lanmi da changnaba lanmi amagi punchi amadi leba ki seba tawbagi kanaba kaya gi matang da wangang ki Assam Rifles na sinduna ngarang Churachandpur jila ki Mall Phai Tampak Government School da Tengbang ki polam sing piba galoina na medical camp amasu pangthokre Rajya ki Haksel Bibak ki makhada leba Food Safety Administration na sinduna numit tara ni thoini chupna chathakiba food business operator singi oiba food safety supervisor training amasung certification gi thoram ngasi loisin District Administration Fairjol na sinduna ngasi Fairjol gi PMS School da Civil Defense Mock Drill pangthokre Operation Abias saina mingthonba mock drill adu athu akai gi oiba chawat thodok sing tholakpada mayok naba yanaba amadi agency kaya gi marakta tengbang pinaba hengat hanabagi pandam da pangthokpani Pradhan Mantri Narendra Modi na hairi terrorist singi lotpham sing mang takhanduna Bharat na Pakistan da matik chaba paukum pikre Rajasthan ki Bekanir da ngasi miyam gi rally amada wangang bada Sri Modi na hai Pakistan na Bharat ka haktheng na lan amata sokna bangam loi aduna terrorism saugatuna proxy war tawbani Pradhan Mantri na hai terrorist na attack tawrpa khuding makta Bharat na madugi chapchaba paukum pigani amasung karamba paukum pigadagi haibadu laibak asigi lanmi sing na lepkani Rashtrapati Dorpati Murmu nangasi Rashtrapati Bhavan da pangtok pathoram amada Gallantry Award sing yanthokre Thoramadu Uparashtrapati Jagdeep Dhankar Pradhan Mantri Narendra Modi amadi Ngakshel Mantri Rajnath Singh na chingba saruk yakhi Bharat Lanmi gi Army Navy Central Paramilitary Force amasung Jammu Kashmir gi Jawan punna miyoi kunthra mapalda Mathauda kathokpa galoina na pungning changna pangthokpa gi damak mana sing adu pibani mana sing adu gi manungda Saurya Chakra kuntaruk Kirti Chakra tarahumdo yauri Bharat amasung Pakistan gi wafam khudingmak laibak ani sikhakta ki oiba wafam ni haina Bharat nangasi amuk hana phongdokre New Delhi da mapal thoram mantraloi gi machin chatpa misak Randhir Jaiswal na paumi sing da hai terrorism gi thawang chathabaga wari sanabaga punna chatmina ba yaroi Pakistan na ain kain lokchin ki Bharat ki lam handrok ti phawba Jammu Kashmir ki matang da laibak anina wari sanabagi thabak kaidongoi de satharoi Indus Water Treaty ki matang da Sri Jaiswal na hai Pakistan na ngamkhai wangmadagi terrorism ki thawang chathaba chawal ima makhai madu chana handana thamkhigani pauloi jare